Hello mayam, channel asibu nuksibiduna subscribe tawbiriba subscriber singbo ahamna maktada ikokna khuramjari ngasi amuk mayam gi damakta puduna laksare Chayol gi oiba Rashifal June gi tang 15 dagina June gi tang 12 phawbagi 2025 gi hapta gi oiba Rashifal laduni ahan bagi rashi asina mes rashi Chayol asigi adom gi khwaidagi maru oiba wafamdi Miyamna adumbu hena pamba haibisini pakhang lesabi amasung yumbalaba nupa nupi animak nuksi sanana leiminagani hingminagani ishagi sel chawthok chawsingi thadabada matik sana kanaba fangani service tawbasing mathangi promotion kagani migi khudol pot phangani anauba gari tongo haibasu lei adubu sel laklabasu sensat hengatkani mathangi Rashi asina Brisa Rashi Chayol asimadi adom khara section biyu haijari awa anagi dasa masa khara mayong nagadori migi akanba mishaushu lei adubu khudimak thauna fana mayong nabiyu ka hena awaba taroi isana thauna leina honaba thabaksing mai pakani maduni ishagi senthoksu hengatkani sarkar gi thabak phangdribasing anauba thabak phangu haiba phal lei Ishada kanaroi khanba wada lupsin biganu mathangi rashi asina mithun rashi Chayol asigi manungda yai marap chawba senpham ama lakpagi khudong saba ama chawna piri mapung oiba hiram kaya dasu hena chawkhatpa haibadu oigani anauba punsigi khongthang paikhat pibe yai ithak thongba singna adumbu hena yabigani amadi makhoina chawkhat pigani mahiroi singshu Masa masagi mahiduda hena chawkhatpa matangni imung manung shanti leigani thajaba yaba marup phangani mathangi rashi asina karkat rashi Chayol asida adongi punsigi thongadabu yumpham thonggatpi hau masina tungda kanaba kaya lakani mahirosing awangba thakki mahi tamthaba yagani dharmagi oiba hiram singda pukning changani sel sandokpagi karbar tawbasing sendong hena fangani angam athau singa tinabagi khudong sabasu fangani adubu langfai karbadi kanaroi thoidokna arang araki karbar tawbasing di hena section biu mathangi rashi asina sing rashi Chayol asi lamtu koibada kanaba amadi oijaba phangu haibalei isagi oinasu lanthum tansinba ngamgani hena laibuk phagatkani imung manung mot tinagani anauba marumapang tinagani isagi mingsat hengatkani imung manung punan nungai yaifagani itha thajadana sel fangani achaw sang singa sanga tawgani yumba laba nupa nupi ani gi winasu hena nungaiba punsigi tangkak oigani mathangi rashi asina kaina rashi Chayol asi hana yanaramdaba wafam kharadi yasinaba ama purakani sel thum tanbada mai pakani awa ana kokani ishana tawriba sinphamgi kanaba matik sana phangani laingaki officer singdagi kanaba mating phangu haibalai isai su phangbagi phalsu lei lo na singba tanbiba yai isagi aningba amadi apamba thungani lanthum su marang kaigani adubu mi tinabada khara section biu mathangi rashi asina tula rashi Chayol asi adom maram kayadagi sel thum phangu haiba phal chawna piri ari basingi maramda thijiningbagi wakhal pokani nupa nupi ani puksel khoijel tinagani lamtu koiba chatlu haiba lei chaba thakpa watloi ahauba chinjak chagani anauba fizol set chagani miyamna adubu hena pamnagani ishagi oinasu anauba body lawsing thokadaba matangni mathangi rashi asina brisak rashi Chayol asi isana pamjaba mafamda posting satpagi phal lei isagi sinphamda hena kanaba phangani ahenba mingsat phangani karbar tawbada lamtu yenthok nonsingi karbarna amukka hena kanagani lau singu amadi inkhol koiba singshu matik sana income lakani ishagi laibaksu hena phagatkani honaruba kayada su mai pakani leingak na ikai khumna bigani adubu yeknabadi mangak haigatkani mathangi rashi asina
Danu Rashi Chayol asi adom sel thumgi awatpa kaya leiroi atenba journey chatlu haiba lei amadi madugi kanabasu phangani lalolitik tawbasing su kanagani sendong hena phangba ngamgani sangasu sawkhatkani haira yonbagi thabak tawbasing sendong hena phangba ngamgani haksang nungaigani isagi honajamalgi mahai matik sana phangani punsigi hiram kayada sawkhatpa ngamgani langphai karbadi kanaroi Mathangi Rashi asina Makar Rashi Chayol asi ado mayat apan khara mayok nagadauri adubu punsi khungsat ki saruk amani khallaga khudingmak adu lanthoknaba honabiyu isagi pukning wakhalsu afak afai sangani tauru bada pukning sangdabagi thaudau thokani achau sang singa tinaba singdi maipakani isagi ithak thongba singa tinabiyu langphai tu phai chatpiganu sanaroi singsu isagi matik mangal phudokpa ngamloi mathangi Rashi asina Kumbha Rashi Chayol asi mapalanga samnaba karbar tawbasing kanagani lengak paiba singi oinasu anauba foreign policy tawbada maipakani mahiro singsu budi losing thokpa matangni lengaki achau sang amadi angam athau singa nakna tinabiyu saba thakpa nungaigani ahawbasu sagani nungaiba asa laugani tawgani adumaksu nungsi ningolgi lamda bera sakri thangduna sayat khoyatnaba thokadauri mathangi Rashi asina Min Rashi Chayol asi ado misada hena suning nomningba pokani karigumba ama tawbada adumak kanaba haibadu oigani budi loksing hena thokani nupa nupi ani mot tinagani Laumi sinmisingsu phibam phagatkani langphai karbada kanaba phangani adubu achau sang amadi angam mathau singa tinabada yariba makhai seksina tinabiyu mi tinabadasu midugi uhul khangna tinabiyu